अहानबद तेंतकन मरुइब पाउंग तो ओइना म्यामना थमजगी स्पीकर सैत्रवताना फोंदोखिबु वाफम अमदा अथुबदा मणिपुर स्टेट असिदा पॉपुलर गवर्नमेंट लाक्लगने दुबु चपचाबा मतमदि हाइबा ngamde bu wafam फोंदोखरे सिक्योरिटी फोर्सेस सिंगना मियोय मंगा फोट ngamkhre hariba miyoy singasi Avenger village tagi Kaigulan haukip sai kungani thoi aduga ani suba miyoy sina Behyang village tagi Daljang gin sai nifu tre aduga ahum suba miyoy sina Zoljam village tagi Saigulal haukip sai kuntragani thoi aduga mari suba miyoy sina Singat lengbo beng singat tagi Thengkhau sai kuntraga marini aduga manga suba miyoy sina Samuel sai kuntra makoi si Saisang village singat ki makoi sing si Behyang amasum Bawlkat village Susampur district ki manungda leiba hariba jaga sing istagi makoi sing si fort pangkhibani aduga hariba miyoy sing istagi phagalaba polam singdi heroin number 4 ni singnaba saurakna 728 grams oiba soap case yangkhai ke taruk loinana vehicles ahum dagi bolero ama scooty ama pulsar motorcycle vehicle ahum fogale loidana mobile phone ahum loidana fort khibani hari amaromdana KSO na maral siruduna kokomina mitai community gi maikai gi tata wangangi apun Manipur gi oina nate haba wafam yauna KSO na wafam kar phong dok rehari tentang na memda thamjagi maru iba paw mem punanga minasi Patana da nupi masa ama matom da mai thajakri Uttar Pradesh da own port ka mari lainana nupi ama bu mahak mapuroiba masu mane makuna mai thaduna hatkibegi irang loidringai da ngarang Bihar gi kunung Patana da leibi school amada minor nupi masa ama masa matam da mai thajakri thawdu adu gi pauta abdi khusauna ba miyam ni school adu da thomjinuna akai toi thon khemasum police the attack toki nupi masa do mai sak padigi kanbang ngam hauze hauzik Patana medical college and hospital pukatuna laikat nari hari mang amai thajaki badu karigino haibadi hauzumaki onadi khamgamtri nakarama amaromda Uttar Pradesh ki Amroha district police constable oiba miyo amana suti gi damak mayumda halakpada awon port ki matang ningai sangdanarakpadigi magi nupi bu mai thadno hana honaram lehari KNU na Myanmar hunta gi mikhal kanglon gi wang madani haina maral sikri hunta larmina Rakhine state miyo tarani thu hatkri Myanmar ki khwaidi gi lirabi ethnic arm organization ama oriba Karen National Union KNU na military hunta lengana mikhal pangthokna ba thorang toriba si logi mayoktani haina akan mamon yaning da bu utpagaroina mikhal asi pangthok matamda sauna ayet apan pigani haina su phongdokre Myanmar hunta lengana saye sigi December kungani pandigi hoduna township 102 da ahan ba tanga ki mikhal pangthokna ba lauthokhiba su Myanmar hunta gi miyokta leiriba ato revolutionary group singna su yaning da bu wapam phongdoktuna lakhibani Myanmar da leiriba ayama miyoisna Myanmar hunta na mikhal gi thorang toriba su yaning da bagi thawong utkiba groinana thawrang asi hunta lengana kanglon gi wangmada makhatana leba asida lengak paina wigi thawrang ni hanasu maral sirakli mikhal asida Myanmar hunta lengak ki miyokta leiriba opposition group singna su mikhal asida saruk yadana bagi khongthang launa khiba groinana UN yauna nungsup lengak singna su Myanmar hunta gi mikhal gi thawrang sibu yaning da bu wapam phongdok narakibani KNU na thadorak paworola mana military hunta na Myanmar bu lengak libasi kanglon gi wangmadani leba asi gi miyambu mapung phana lengak ta yehundabana lenga asi miyam gi lenga amani habeda aran bu oigana ki Myanmar hunta na mikhal gi thawrang toribasi Myanmar da thukliba thawdo wa thoksinga sigi warosin purakna banati amasum thawong asi dictatorship matam sangna sathanabagi aron balalong amanaki Myanmar hunta na thawrang toriba mikhal asida saruk yaba miyoy singa masum political party singda ANU na akan mamong section warol thambagaloina mikhal asida saruk yarabadi kulong tiba mayuk nagani haina suki hanbagi thabak sathari nakala maromda military hunta lengana mikhal gi thawrang toringi sera asida Rakhine state leiba puwari ga sagona raglaba Mara u taung da hunta lanmina nongthakti landa sathaduna hokibani tokabada miyoy tarani thuakre puwari ga sagona raglaba tauna si ningthiraba laisanga masum pegoda singi laifam oiribi yamna puning sumningai oiriba mapam asi haukiba January dagi hunta gi mayokta lan horiba Arakan armina khudum chansinun lerakibani tha asigi kungamanga da hunta lanmina ariba kunungama oriba dangki quarter manak nongthakti landa sathaduna inkhalakliba miyoy ahum nupi ani yauna miyoy taragani thoi hatki amasung kunna aso apat nangan khibani hadi Maharashtra da kapnabada Maoist ama siri nongpok thangba Maharashtra gi
Gachirodi district ngarang thokiba police ka nomai kapna bigi thawdo amada Maoist ama sikre hena official na phongdokre official dugi matungina nomai kapna bigi thawdo du ngarang ayu service ka lona bada leiba Gachirodi district ki Kopar si khunda thokibani paknaiki Maoist sing leire heba pau phangmadigi Gachirodi police ki C60 commando team amana khundna operation taki operation sa thari ngai da Maoist sing na nomai kapsilaki haina phongdo ladun maknaiki nomai kapsilak padu gi C60 gi team maduna handuna kapnaki nakalani gi marakta kapna badu da Maoist ama siki haina phongdo ladun maknaiki haujuma ki oina leikidraba Maoist adugi masak maming kham ngamdri haujik su mafam du da operation sa thari amadi makhata akupa paungai thenesu official duna phongdokli Manipur Catholic School gi numai kapa thaudok ta ahum siri kun hena as opanangre USA gi Manipur ta leiwa Catholic School am numai kapa gi thaudok ta mi ahum siri masu kun hena as opanangre hena US gi Justice Department gi official singi mekedi gi phongdorakli official aduna masak maming khangana paung no makhatara aduna numai kap liba mi edusu sibai aduda yauki hari marak nakpa sub urban oiriba Risfield ki police na phongdorakpada phimung setpa miyama rifle amaga loina thawdok thokpham aduda ukhi hedi mafam adugi media na pirakpa paw amadana ayuki masatu da angang sing adu saruk yaringe da nomai kapi ki thawdok do thulakhibane henisu paw sta makhatana phongdorakli Kuki volunteer gi sympathizer tamil masama phar hari more the operator be Kuki Palace volunteer gi yamna maru oiba sympathizer ama Ishwar Pande LIC Bakoba housing na more 1 number 5 labuk lekai da leiba Tamil Masa mga suba Assam Rifles na fare hadi police tagi phangba paun hai more da leiba mga suba AR gi khangbu man ngarang thibu humbagi thabak sa thabada more 1 number 5 labuk lekai da leiba Ishwar Pande LIC ba phaki bani ma ko ki Palace volunteer sing sel khaiba madi khulai puthok pusing tawba khaktana tana English singa ni ga kun humda gi me humda thoki bi irang adur sauna thodang loki ba misani ma ko ki Palace volunteer sing lusing ba thangba gi me makhala thabuk tawbani haba khangmangam hadi phar Ishwar Pande LIC mamang du sudrak lalon bi case kamadi lena police na phaduna jail leiro raba misani ma ko ngarang AR gi khangbu mana makhata ba ai goi thabul khuna ba Imphal da pukre hadi Sangsak Tengnopal Road Chembagi tender amuhana tawgadabani forum Package 3 gi makhara Sangsak Tengnopal Road Chemnabigi sanction tender cost gi yamna hena taba bidder ama oriba Nira Cement Structural Limited wa order PBR right sada kiba tender gi thaba amuhana yingsin magrojina nauna tender amuk tawgadabani khunja sing apam gi meyokta lambi sembagi thabak sa thabi yaru hena United Senior Citizens Forum 43 Fungyar Kendra na section wapam thamlakli Imphal da pawi sing unaba ma da forum asigi secretary David Zemik na mathaki wapam asi phongdok lodur ma hai Fungyar Kendra gi manung sana National Highway 102A gi saru amoiriba Sangsak Tengnopal lambi asi matam kya mari leinaba authority ni yengsin bidabana lambi gi phibam asuki matik sokn leirakli lambi asi Ministry of Road Transport and Highways na lupa crore sambi ga kunga mapan sangna double lane oina siamna bu honarakli basi thagapa phungdui adubu lupa crore chani ga kunga tere ki senphamda bid tawkhiba Nira Cement Structural Limited ta wa order pikre habi ga pau phangli sanction tender cost gi lupa crore chani ga ani hantana bid tawkhiba company ama da thabak piba sino quality lena thabak surakani habi gi thajabalaiti phibam asida Union Minister Nitin Gadkari Manipur gi Governor Ajit Kumar Bala Chief Secretary Principal Secretary Works PWD gi Chief Engineer na haksina lobiyo loinana lambi sembe gi thabak ta compromise tawrakadaba thabak asibu amuk hana tender tawduna sanction tender cost ta thabak suan biyo hanisu mana taksilakli Kudong thiba mafam na thabak ki posting pibiganu mitei student association kumza English ngani ga kungo humdagi me humdagi khangaudan horakiba Manipur gi irang asigi sapsaba singthana ya yaba waroisen ama utriba maramna nauna thabak sanglakpa state ama sum center gi mitei employee sing bu kuki na namna taba lam district natraga khudong thinga oiba mafam singa posting pibiganu haina mitei student association Manipur University na lenga ki pung sing silakli hari mitei student association gi sirol sinahai irang asi horakpati gi ngasi phawda angang mahairoi amasum nupi yauna chamjaraba mitei kya singchan basatpada lausu basatpada lambi henjelubada phabi khraga tamthina hatkiba amasum haksang phawbu manghan khibigi saina koktri asibana mangjaduna lakli sexual hoba haibisina ekoi gi amata ngairaba pambai oirakli hawkiba tha khara asida hingsa gi thabak leblakhiba santi gi lambi da halakpi kudam khara uba phangliba sigidi mari leinaba amasum lainga ki khongthang ba takatba phongtokli adubu phattaba pama miyoi singi wakhalda
पक्लिब हिंसा की वखल अदुदी थादोपगी ममी ताद्रे हेन फोंदोखी तेंतन असुम मैम थमजरम गे उसकी मैम पाउस मता